Akashvani Imphal Chitrabhanu na pau pazari ahanbada maruoiba pau Manipur yauna raja mangangi Vidhan Sabha mikal hana lekriba matamda adumak pangthokani hairi Chehi tara mangadaki na tara nipan fawud leba miyusingda COVID-19 gi vaccine kapnabagi damma Covinda register he yaba makai thuna tawnanaba haksel mantraloina appeal tawri Pradhanmantri Kisan Samman Nidhi Scheme gi makhada beneficiaries singda piba sentangi tarasuba instrument ngasi yanthoklagani amasung Pradhanmantri na merita Major Dhyan Chand Sports University sananabagi jatra hayeng hullagani Lebasina COVID vaccine dose ko ticham yang kay na kap na honoring HR asida anoba corona variant thoregle harbasna amuko sununang bo le fivem sida akoina tabi riba miyam da hek yaba makai atuba matamda vaccine dose tu na kap topinab amasung atupa miyusing vaccine kapada mateng pangbina ba apil tokzari Laisit asitigi ngaktung na ba achambatong homas inbiyu, face masks upiyu, foot taruki social distancing tambiyu, maimit amadi kutsa seng na hamdopiyu. COVID-19 amarire na ba ipaw singi damag National Healthline number sing na 01.01.2022 amasung 1075 ta aduga Manipuri Healthline number na 0385241166 amasung 1800345381 phone tobiyu. Housing mapung oiba pau Manipur yauna raisa mangagi Vidhan Sabha mikal hana lekriba matamda adumak pangthokani hari wafamasi Election Commission of India na ngarang lokthokibani Chief Election Commissioner Susil Chandran hai mikal asiningtin amasung niyam chumna pangthokpa yanabgi damak polling booth singi masing hengat halagani masina miyam na vote hadabada COVID-19 gi chana kangno ningtina ngakhan bangamgani amasung social distancing tawduna vote hadaba yahangani amaromda COVID na sohan kraba senior citizens singna vote hadaba matamda mayumtigi hadaba yana na ba thawrang paikhat Manipur ngarang puna sample listing amasupna marfumapan test tawbigi manungda miyoitara nawna COVID-19 positive oiba thengnakhi masi tharaga apunba positive oikiba masing lak ama listing kunmanga chatre marfuga nipan sure leina asigi naba phakiba apunba masina lak ama listing kulhumdoi changa marfuga tere oiduna naba phabagi changchada marfudra nipan dasmik ani manga da leiri haukiba pung kumreda miyo amata sikibagi paw leite leina asigi sikiba apunba masina listing ani supna ani shure hauzik active case sama marfudra mapan leiri Lebas chehi tara mangadagi natara nipan fawig manungda leba angang singda COVID-19 gi vaccine kap na bigdama Cowin portal da register tawbang asidagi haukre haksel mantraloin hai Cowin da register tawbagi khudong chaba leitaba singna manak nakpada leba registration tofom singda masak laklaga register tawba yagani Pradhanmantri Narendra Modi na mamang thangi kun mangada leba sida pikiba mahaki warolda chehi matang asigi angang sing hidaka pagi thaba January 3 dagi hawani haina lokthokibani chehi kangru asigi manungda leba angang singi imung sina makogi angang sing asi COVID vaccine kap nabagi register tawina ba kendra gi haksal amasung ga fayumbal mantri Mansukh Mandhabian appeal tawri maras da leba simbatung na chathari ba COVID-19 gi vaccination drive asida hauji fawbada vaccine asigi dose koti jamani fuga manga mathakta kapangam khre masigi manung da vaccine dose koti marfuga mari lak ni futaruk na ahanba dose ni aduga koti humpu lak humpu ni toina ani shuba dose kini ngarang khakta da vaccine asigi dose lak yangkhani to hena kapki Amarom the COVID-19 test of Gitabuk Sing Yang Sinduna molecular testing capacity mapung panasin and Nabakendana, Razi Amasu Union Territory Sing the Kangan Kray, Hausupa with the Leba Sada molecular testing laboratory listing home, Jamatarat lady, Masina Nomoda sample lakun hena test of Bangamle. Haksal Secretary Rajas Pushan Amasung, ICMR Director General Dr. Baram Vagavana, Rajas Sing Amasung Union Territory Singi, Chief Secretary Sing the laboratory Asigi Kutang the test of Wigimasing Hangadanaba, Chiti Iduna Kangan Kray. Sarkar hari lebas da hoji fawada COVID-19 gi anova variant Omicron gi case listing ama jamri kuntra mathoi tengnare masing mang da miyo jamri marfuga ni palaina asigi nawa fakre Tamil Nadu Sarkar na raja adu da lockdown tha asigi tara fawo sangdokre play school nursery school amasung class 1 digi 8 fawo labor school sing matamasi fawo hangkhiroi pangthok da exhibition amadi larki mela sing su yethok lagani
English ngani kun mathoida Assam gi ising isau da son kraba sing da kheti puram pi nabik dam kendra sarkar na lupa koti yankhai mathoi lak yankhai humdoi kai thokle Assam yauna ate raja sing da ichau amadi landslide na son kiba sing da kheti puram pi nabik dam kendra sarkar na lupa koti lising ahum sum na humfu humdoi lakon mathoi kai thokle senfam masiki manung da Assam gi su yauri senfam masi National Disaster Response Fund dagi kai thokpani kendra gi Griha Mantri Amit Shah na luchingbam hirkambu amana kupna yingsilaba matungda raja terukta senfam masi pinna ba kai thokibani raja sing atugi manungda Gujarat amasung Ningchuk Bengal yauri tabiri ba pawasi Akasvani Imphal dagini Pradhan Mantri Narendra Modi na hosing haki matungda video conferencing kutangda Pradhan Mantri Kisan Samman Nidhi scheme gi makhada beneficiary sing da piba senthangi tara suba installment yentokani scheme asiki makhada beneficiary koti tara hembada lupa koti lising kun henbagi senpam sing pigani scheme asiki makhada lawmi amamangi imungda chahi amagi oina lupa lising taru piri Pradhan Mantri na Farmers Producer Organization chahum yankhai mathogi equity grant gi senfam lupa koti tara mari henbasung asi pitokani masina lawmi lak ama lising Mari hembada kana ba pigani tharamatu da kendri lo singu mantri Narendra Singh Tomar su saru yagani kendri gi siksya mantri Dhamendra Pradhan ngasi degi horaga nimit chamani chathaga ba larik pabagi campaign pare varat hogdokani angang sing oja sing angang singi ahalaman sing community amasung educational administrator sing yauna jati gi amadi raja thaki mari leinaba mi khudingma saru yanabagi pandamda reading campaign asi hogdokani Masi Mahiru Shimbulari Pabagi Chang Hangat Handuna Makoina Anoba Wakal Putopa Amadi Makogi Aningba Apamba do Chin Natraga Iduna Pungtopi Chang Hangat Hanabagi Kongtang Amasuni Val Balikadegi Class 8 Fawbagi Manungda Labor Mahiru Shingna campaign as the Yagani campaign asiki Manungda Chayol Kuding Oina Larik Pababu Puning Togot Amadi Mashibu Punshigi Saru Ama Ohenandavagi activity Amamam Pangtokani activity sing asi Angang Singna Makogi Oja Ahalaman Sing Machimanau Sing Natraga Imung Manungi Ate Mu Singalunina Tobuyagani campaign asi Chahi Asigi April Tara Fawa Chatagani Pradhan Mantri Narendra Modi na Uttar Pradesh ke Mirutta Major Dhyan Chand Sports University Sanar bagi jatra heng hulagani University asipunna lupa koti chatre changna sagadabani University aduda synthetic hockey ground, football ground, basketball, volleyball, handball, kabaddi ground, lawn tennis court, gymnasium hall, synthetic running stadium, swimming pool, multipurpose hall amadi slacking velodrome yauna tonga ba discipline Singi sanafam sing yawgani University adu lingbagi maruiba pandamdi leba sigi sanari singbu maling thakta sanari singa changdamna na bangam handabani masik damma malem taki sana khona bagi infrastructure sing University asida thamgani Jammu Kashmir ki Katra manakta leba Mata Vaishnav Devi Bhavan dangasi ayuk miyam nesan dabada mi tarani thushire tar homdoina shokle Jammu Kashmir ki DGP Dilbag Singh na hai thodo adunga si ayuk pung 2 minute ni pumunga aduwai da thokibani asok posing adu manang nakpa hospital sing da layengli Rashtrapati Ramnath Kovind Pradhan Mantri Narendra Modi ngaksan Mantri Rajnath Singh amasung Griha Mantri Amit Shah na laibak thiba thokdo adugi damukta nuai ta ba phungdokre thokdo adu da lekhidaba myu sing mafam da awaba phungdok loduna Pradhan Mantri ne hai thokdo adu da lekhidaba singi imung manungna nanghuri ba awaba da saru yari amadi asok posing athuba matam da fagana ba orashanu Thogdo adu da lekhidrba singi naknaba mari mata singda lupa lakh ani gi kheti purum piragani haina sarkarna lokthokre Varana chahi tarma pan makha gi Asia Cup cricket ki champion oire ngarang Dubai da sanikiba nongma masani cricket ki final match sa Varana Sri Lanka bo wicket ma pan da thoiki nongna maram oide match adu Duckworth Livingstone method tension ki bani hana betting tokiba Sri Lanka na over kuntrani panda wicket ma pan turaga run chama supna taruk lokhi Loshilakpada COVID-19 degi ngaktung nava vaccine kaftokpa face mask upa foot taruk lamna leiba khutsa amadi mai mitaru tanana thamba haiba achamba tong sing ase ngakna chapina ba amuka ne ningsing jari aroiba da maruiba pak amuk hana Manipur yauna raisa manga gi Vidhan Sabha mikal hana lekhiba matamda aduma pangthokani hairi Jei tara manga degi natara ni pan fawda leiba musing da COVID-19 gi vaccine kapna bigdam Govinda register hek yarba makai thuna tongnona ba haksel mantralo in April tawri Pradhan Mantri Kisan Samman Nidhi scheme makada beneficiary sing da piba senthangi tara suba installment ngasi yenthoklagani amasung Pradhan Mantri Merutta Major Dhyan Chand Sports University sanana bagi jatra heng hullagani pawluzari